Romiyaगी 12 Bible-na ꯑꯩꯈꯣꯏꯗ ꯇꯝꯕꯤ ꯃꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯒꯤ ꯊꯥꯖꯕꯒꯤ ꯆꯥꯡ ꯑꯗꯨ ꯄꯤꯕꯤꯔꯦ ꯍꯥꯏꯅ ꯑꯗꯨꯒ ꯅꯪꯅ ꯃꯈꯥ ꯄꯥꯊꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯧ ꯍꯥꯏꯕꯁꯤꯡꯗꯨ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯊꯥꯖꯕꯒꯤ ꯆꯥꯡ ꯑꯗꯨ ꯄꯤꯕꯤꯔꯦ ꯍꯥꯏꯕꯗꯨ ꯊꯦꯡꯅꯒꯅꯤ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯁꯤꯈ꯭ꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯋꯥꯅꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯋꯥꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤꯗ ꯁꯥꯎꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯖꯤꯁꯨꯅ ꯁꯤꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯋꯥꯕꯗꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯑꯃꯦꯟ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯄꯤ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯔꯕ ꯊꯧꯁꯥꯅꯗ꯭ꯔꯕ ꯋꯥꯍꯩ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯒꯨꯝꯅ ꯊꯥꯖꯕ ꯑꯁꯤꯅ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕꯗ ꯑꯃꯗꯤ ꯙꯔꯃ ꯆꯦꯟꯕꯗ ꯏꯪꯊꯕꯗ ꯍꯔꯥꯎꯕꯗ ꯀꯌꯥꯝ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯍꯥꯏꯅꯗꯤ ꯈꯟꯗꯦ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯂꯦꯞꯄ ꯃꯤꯠꯀꯨꯞꯇꯨꯗ ꯂꯣꯏꯅ ꯀꯣꯛꯄꯤꯕꯁꯤꯗꯤ ꯑꯉꯛꯄꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯊꯥꯖꯕꯒꯤ ꯆꯥꯡ ꯑꯗꯨ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯁ ꯑꯩ ꯊꯥꯖꯕ ꯂꯩꯅꯤꯡꯉꯤꯗ ꯍꯥꯏꯅ ꯁꯣꯟꯕꯤꯒꯅꯨ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯂꯩꯈ꯭ꯔꯕꯅꯤ ꯅꯪ ꯊꯥꯖꯕ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯂꯣꯏ ꯃꯔꯝꯗꯤ ꯅꯪꯅ ꯂꯥꯛꯄꯗ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯀꯥꯔꯗꯨ ꯄꯥꯔꯀꯤꯡꯗ ꯈꯥꯝꯂꯝꯂꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯂꯩꯔꯝꯈꯤꯅꯤ ꯍꯥꯏꯅ ꯆꯠꯂꯤꯕꯗꯨ ꯊꯥꯖꯕ ꯂꯩꯔꯤꯕꯅꯤ ꯅꯪꯒꯤ ꯐꯝꯐꯝ ꯐꯪꯈꯤꯅꯤ ꯈꯜꯂꯤꯕꯗꯨ ꯊꯥꯖꯕ ꯂꯩꯕꯒꯤꯅꯤ ꯊꯥꯖꯕ ꯂꯩꯕꯒꯤꯅꯤ ꯃꯐꯝꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯒꯅꯤ ꯈꯜꯂꯤꯕꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯖꯕꯁꯤ ꯑꯉꯛꯄꯅꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯗ ꯊꯥꯖꯕꯗꯗꯤ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯤ ꯅꯪꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯕ ꯈꯨꯗꯤꯡꯒꯤ ꯃꯗꯨꯅ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯊꯥꯖꯔꯤꯕꯅꯤ ꯑꯩꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯕꯗ ꯍꯥꯟꯅ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯗꯦ ꯆꯧꯀ꯭ꯔꯤꯗꯤ ꯐꯝꯅꯕꯒꯤꯅꯤ ꯑꯗꯨꯝ ꯍꯦꯛꯇ ꯐꯝꯃꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯂꯥꯛꯄꯗ ꯃꯁꯤꯒꯤ ꯄꯣꯗꯤꯌꯝꯁꯤꯗ ꯑꯩꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤ ꯊꯝꯕ ꯌꯥꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯒ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯅꯪꯅ ꯃꯤ ꯃꯔꯛꯇ ꯀꯥꯔꯗ ꯆꯠꯄꯗ ꯅꯪ ꯊꯥꯖꯕ ꯂꯩꯕ ꯐꯒꯅꯤ ꯅꯪꯒꯤ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯑꯃ ꯁ꯭ꯀꯨꯜꯗ ꯊꯥꯕ ꯃꯇꯝꯗ ꯊꯥꯖꯕ ꯂꯩꯕ ꯐꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯊꯥ ꯈꯔꯃꯨꯛꯁꯤ ꯊꯥꯖꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯩꯅꯖꯕꯗ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯇꯒꯠ ꯇꯦꯛꯅ ꯂꯩꯍꯟꯅꯕ ꯑꯩꯈꯣꯏꯅ ꯇꯝꯕ ꯌꯥꯕ ꯈꯔ ꯂꯩ ꯄꯣꯜꯅ ꯃꯤꯁꯤꯡꯗ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯕꯗ ꯆꯣꯛꯊꯗꯦ ꯍꯥꯏ ꯃꯔꯝꯗꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯊꯥꯖꯕꯗꯨ ꯃꯩ ꯍꯧꯍꯟꯗꯨꯅ ꯑꯗꯨꯝ ꯊꯝꯃꯤ ꯑꯩꯅ ꯃꯗꯨꯗ ꯂꯥꯛꯂꯒ ꯅꯈꯣꯏ ꯆꯃꯝꯅꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯍꯥꯏꯅ ꯍꯪꯂꯕꯗꯤ ꯈꯨꯠ ꯂꯤꯁꯤꯡ ꯅꯠꯇ꯭ꯔꯁꯨ ꯆꯥꯝꯃꯗꯤ ꯊꯥꯡꯒꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯅꯪꯅ ꯆꯃꯝꯅꯕ ꯇꯥꯔꯕꯗꯤ ꯅꯪ ꯊꯥꯖꯕꯗ ꯆꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯃꯤꯠꯀꯨꯞꯇ ꯆꯃꯝꯅꯕ ꯃꯥꯡꯈꯤ ꯃꯔꯝꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯀꯝꯗꯧꯅꯅꯣ ꯍꯥꯏꯅ ꯈꯪꯅꯕ ꯍꯣꯠꯅꯕꯗꯨ ꯇꯣꯛꯏ ꯈꯪꯅꯕ ꯍꯣꯠꯅꯕꯗꯨ ꯇꯣꯛꯄ ꯃꯇꯝꯗ ꯆꯃꯝꯅꯕ ꯃꯥꯡꯈꯤ ꯀꯅꯥ ꯀꯅꯥ ꯂꯥꯡꯇꯛꯅꯕꯒꯦ ꯍꯪꯂꯕꯗꯤ ꯈꯨꯠ ꯃꯌꯥꯝ ꯑꯃ ꯊꯥꯡꯒꯠꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯂꯥꯡꯇꯛꯅꯔꯕꯗꯤ ꯑꯩꯈꯣꯏ ꯊꯥꯖꯕꯗ ꯂꯩꯇ꯭ꯔꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯌꯥꯝꯗ ꯇꯣꯉꯥꯟꯕ ꯈꯔ ꯍꯥꯏꯖꯒꯦ ꯊꯥꯖꯕ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯈꯛ ꯍꯥꯏꯖꯅꯤꯡꯗꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯥꯖꯕ ꯂꯩ ꯃꯗꯨ ꯊꯥꯖꯕꯗꯨ ꯄꯨꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯥꯡꯒꯜ ꯂꯩꯕ ꯄꯣꯠꯄꯨ ꯍꯣꯡꯍꯟꯕ ꯉꯝꯕ ꯏꯁ꯭ꯋꯔꯒꯤ ꯄꯣꯠꯊꯥꯕꯗꯨꯗ ꯅꯪꯕꯨ ꯄꯨꯁꯤꯟꯕ ꯉꯝꯕ ꯑꯀꯟꯕ ꯄꯥꯡꯒꯜ ꯑꯃꯅꯤ
ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯄꯣꯊꯥꯕ ꯑꯁꯤꯅ ꯂꯩꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯐꯝꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯍꯣꯡꯅꯕ ꯂꯤꯁꯤꯡꯂꯛ ꯍꯟꯅ ꯍꯣꯠꯅꯈ꯭ꯔꯕꯁꯤꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯣꯡꯅꯕ ꯍꯣꯠꯅꯔꯔꯣꯏ꯫ ꯅꯪꯅ ꯃꯈꯣꯏꯗꯨ ꯍꯣꯡꯅꯕ ꯍꯦꯟꯅ ꯍꯣꯠꯅꯔꯤꯈꯩ ꯃꯗꯨꯅ ꯅꯪꯕꯨ ꯍꯦꯟꯅ ꯁꯥꯎꯍꯜꯂꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯣꯡꯅꯕ, ꯑꯉꯥꯡꯁꯤꯡ ꯍꯣꯡꯅꯕ, ꯌꯨꯝ ꯍꯣꯡꯅꯕ ꯍꯣꯠꯅꯕꯗ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯅ ꯁꯥꯎꯅ ꯂꯦꯟꯈꯤꯕ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯈꯛꯇꯅ ꯃꯤꯕꯨ ꯍꯣꯡꯍꯟꯕ ꯉꯝꯃꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯣꯡꯍꯟꯕꯒꯤ ꯍꯣꯠꯅꯔꯕꯁꯨ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯑꯩꯈꯣꯏꯗ ꯀꯌꯥꯗ ꯌꯥꯡꯈꯤꯕ꯫ ꯑꯩ ꯏꯁꯥꯒꯤ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯃꯦꯟ꯫ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯄꯣꯊꯥꯕ ꯑꯗꯨꯗ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯌꯥꯝꯅ ꯂꯨꯕ ꯄꯥꯎꯈꯨꯝ ꯄꯤꯖꯔꯣꯏ, ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯤ ꯅꯍꯥꯛꯅ ꯂꯥꯡꯇꯛꯅꯕ ꯇꯣꯛꯀꯗꯧꯔꯤꯕ, ꯈꯪꯅꯕ ꯍꯣꯠꯅꯕ ꯇꯣꯛꯀꯗꯧꯔꯤꯕ, ꯑꯗꯨꯒ ꯃꯤꯒꯤ ꯂꯩꯕꯗꯨꯗ ꯀꯜꯂꯛꯄ ꯇꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯂꯝꯕꯤꯗꯤ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯇꯝꯕꯒ ꯂꯣꯏꯅꯅ ꯅꯪꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯔꯒ ꯃꯃꯩꯊꯪꯗ ꯆꯣꯛꯊꯔꯗꯨꯅ ꯏꯁ꯭ꯋꯔ, ꯑꯩ ꯄꯤꯁꯤꯟꯖꯔꯤ ꯍꯥꯏꯔꯕ ꯃꯇꯝꯗꯨꯗꯅꯤ ꯑꯩꯅ ꯏꯁ꯭ꯋꯔ ꯅꯪꯅ ꯑꯩꯒꯤ ꯂꯝꯆꯠ, ꯑꯩꯒꯤ ꯑꯁꯣꯏꯕ, ꯑꯩꯒꯤ ꯑꯁꯣꯟꯕ ꯑꯃꯗꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯈꯪꯉꯤ꯫ ꯅꯪꯅ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯕ ꯃꯇꯝꯗ ꯑꯩꯅ ꯍꯧꯔꯛꯈꯤꯕ ꯑꯩꯒꯤ ꯂꯣꯏꯐꯝ ꯑꯃꯗꯤ ꯃꯔꯛꯇ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯈꯪꯉꯤ ꯍꯥꯏꯅ ꯄꯤꯁꯤꯟꯖꯔꯤ꯫ ꯅꯣꯡꯃꯗ 25ꯔꯛ ꯍꯟꯅ ꯏꯁꯥ ꯏꯊꯟꯇꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯕꯗꯨ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯅꯤꯡꯕ ꯑꯃꯍꯦꯛꯇ ꯇꯧꯕꯤꯌꯨ, ꯑꯩ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯣꯠꯅꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯩꯅ ꯃꯁꯤ ꯍꯥꯏꯔꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯠꯇ ꯌꯥꯎꯗꯅ, ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯤꯡꯂꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅꯅꯤ ꯑꯩꯈꯣꯏꯕꯨ ꯍꯣꯡꯍꯟꯗꯧꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯅ ꯅꯁꯥꯅ ꯅꯁꯥ ꯍꯣꯡꯅꯕ ꯍꯣꯠꯅꯕꯕꯨꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯍꯦꯟꯅ ꯄꯥꯗꯨꯅ ꯃꯍꯥꯛꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯈꯛꯇꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯗ ꯊꯥꯖꯅ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯑꯩꯅ ꯀꯣꯟꯅꯊꯪꯗꯗꯤ ꯋꯥꯔꯦꯞꯈꯤ꯫ ꯋꯥꯔꯦꯞꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯇꯥꯔꯒ ꯋꯥꯔꯦꯞꯇꯤ ꯂꯧꯗꯦ꯫ ꯍꯟꯗꯛꯇꯤ ꯍꯞꯇꯥꯁꯤꯒꯤ ꯃꯌꯥꯝꯒꯤ ꯋꯥꯔꯦꯞ ꯂꯧꯍꯟꯅꯤꯡꯉꯤ, ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯕꯤꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯍꯟꯅꯤꯡꯉꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯡꯕꯤꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯅꯍꯥꯛ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯒ ꯆꯠꯄꯤꯈꯣ꯫ ꯅꯍꯥꯛ ꯈꯛꯇꯅ ꯇꯧꯕ ꯉꯝꯒꯗꯕꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯗ ꯊꯥꯖꯔꯒ ꯉꯥꯖꯔꯒ ꯆꯠꯄꯤꯈꯣ꯫ ꯏꯁ꯭ꯋꯔꯗ ꯃꯇꯤꯛ ꯃꯉꯥꯜ ꯄꯤꯖꯔꯤ꯫ ꯑꯩ ꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯉꯥꯡꯂꯛꯄꯁꯨ ꯌꯥꯏ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯁ꯭ꯋꯔꯗ ꯉꯥꯖꯕꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯁꯤꯅ ꯈꯨꯗꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯉꯣꯟꯗ ꯉꯥꯖꯕ ꯃꯇꯝꯗ ꯅꯉꯣꯟꯗꯒꯤ ꯑꯔꯨꯝꯕꯁꯤꯡꯗꯨ ꯅꯪꯅ ꯂꯧꯊꯣꯛꯈꯤꯅꯤ꯫ ꯑꯗꯨꯅ ꯁꯤꯃꯁꯨ ꯍꯥꯞꯆꯤꯟꯅꯤꯡꯉꯤ, ꯅꯪꯅ ꯏꯁ꯭ꯋꯔꯗ ꯉꯥꯖꯕ ꯇꯝꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯠꯇ ꯐꯪꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯗꯤ ꯑꯩ ꯊꯥꯖꯕ ꯃꯤꯅꯤ, ꯊꯥꯖꯕꯒꯤ ꯆꯔꯆ ꯑꯃꯗ ꯆꯠꯈꯤ, ꯊꯥꯖꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯏ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯒ ꯅꯪ ꯀꯔꯤꯒꯤ ꯂꯥꯡꯇꯛꯅꯔꯤꯕ? ꯀꯔꯤꯒꯤ ꯆꯃꯝꯅꯔꯤꯕ? ꯀꯔꯤꯒꯤ ꯀꯂꯛꯂꯤꯕ? ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯒꯁꯨ ꯃꯗꯨꯕꯨ ꯀꯥꯟꯅꯅꯕ ꯁꯤꯖꯤꯟꯅꯗꯦ꯫ ꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯈꯤ꯫ ꯗꯤꯁꯦꯝꯕꯔꯒꯤ ꯅꯨꯡꯗꯥꯡꯅꯤ, ꯄꯤꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛ ꯄꯤꯕꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯂꯩ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯤꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯊꯥꯖꯕꯗꯨ ꯄꯨꯊꯣꯛꯇ꯭ꯔꯦ꯫ ꯅꯪ ꯇꯧꯕꯗꯪ ꯇꯧꯔꯦ ꯍꯥꯏꯅ꯫ ꯍꯣꯏ, ꯅꯍꯥꯛꯅ ꯄꯤꯕ ꯃꯇꯝꯗ ꯕꯣꯔ ꯐꯪꯒꯅꯤ, ꯑꯗꯨꯕꯨ
ꯏꯁ꯭ꯋꯔ ꯑꯩ ꯅꯪꯒꯤ ꯋꯥꯍꯩꯗ ꯏꯟꯗꯨꯅ ꯄꯤꯔꯤꯕꯅꯤ, ꯅꯍꯥꯛꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯅ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯄꯤꯕ ꯃꯇꯝꯗ ꯑꯅꯧꯕ ꯊꯥꯛ ꯑꯃꯗ ꯀꯥꯈꯠꯀꯅꯤ꯫ ꯅꯍꯥꯛ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯖꯕ ꯄꯨꯊꯣꯛꯄꯒꯤ ꯂꯝꯕꯤ ꯑꯍꯨꯝ ꯎꯔꯒꯅꯤ꯫ ꯌꯥꯝꯅ ꯂꯥꯏ, ꯃꯁꯤ ꯐꯪꯂꯕꯗꯤ ꯄꯨꯟꯁꯤ ꯍꯣꯡꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕꯁꯤꯡꯗꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ, ꯆꯤꯟꯅ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯇꯧꯗꯨꯅꯅꯤ꯫ ꯅꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯊꯥꯖꯕꯗꯨ ꯄꯨꯊꯣꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯄꯨꯊꯣꯛꯇ꯭ꯔꯤꯃꯈꯩꯗꯤ ꯅꯍꯥꯛꯀꯤ ꯊꯥꯖꯕꯗꯨ ꯃꯊꯧ ꯇꯧꯗꯦ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯂꯩꯕꯈꯛꯅ ꯑꯐꯕ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯅꯪꯒꯤ ꯕꯦꯡꯛꯇ ꯄꯩꯁꯥ ꯂꯩꯅ ꯂꯩꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯕ ꯌꯥꯏ꯫ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯗ ꯆꯥꯅꯕ ꯌꯥꯎꯔꯕꯁꯨ ꯅꯍꯥꯛ ꯂꯥꯝꯕ ꯌꯥꯏ꯫ ꯎꯄꯨꯗ ꯐꯨꯔꯤꯠ ꯌꯥꯎꯔꯕꯁꯨ ꯅꯍꯥꯛ ꯏꯪꯕ ꯌꯥꯏ꯫ ꯂꯩꯔꯒꯁꯨ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯔꯒꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯂꯩꯖꯕ ꯑꯗꯨ ꯈꯪꯗꯕ ꯑꯁꯤ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯃꯌꯥꯝ ꯑꯃꯒꯤ ꯑꯋꯥꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯣꯇꯣ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯅꯪꯅ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯁꯨ ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯂꯩꯔꯕꯅꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯂꯩꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯒꯤ ꯃꯄꯥꯟꯗꯒꯤ ꯅꯍꯥꯛ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯁꯤ ꯊꯥꯖꯔꯕꯗꯤ ꯅꯍꯥꯛ ꯍꯦꯟꯅ ꯆꯨꯝꯅ ꯇꯧꯕ ꯍꯧꯔꯛꯀꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯂꯩꯇꯕ ꯑꯃ ꯅꯪꯅ ꯄꯤꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯅꯅꯤ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯐꯪꯖꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ꯫ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕꯗꯨ ꯅꯉꯣꯟꯗ ꯂꯩꯇ꯭ꯔꯒꯗꯤ ꯅꯁꯥꯕꯨ ꯑꯃꯗꯤ ꯑꯇꯣꯞꯄꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ? ꯏꯁ꯭ꯋꯔꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯐꯪꯗ꯭ꯔꯕꯗꯤ ꯅꯁꯥ ꯅꯇꯣꯝꯇ ꯀꯟꯁꯤꯟꯗꯨꯅ, ꯁꯥꯊꯤꯗꯨꯅ ꯅꯁꯥꯅ ꯇꯧꯕ ꯑꯁꯣꯏꯕ ꯈꯨꯗꯤꯡꯒꯤ ꯗꯟꯗꯤ ꯄꯤꯖꯗꯨꯅ ꯂꯩꯔꯕꯗꯤ ꯏꯁꯥꯕꯨ ꯗꯟꯗꯤ ꯄꯤꯖꯕꯒꯤ ꯂꯝꯕꯤ ꯌꯥꯝꯅ ꯂꯩ꯫ ꯍꯔꯥꯎꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯗꯦ ꯈꯟꯗꯨꯅ ꯊꯥꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯕꯗꯤ ꯃꯤꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯐꯪꯂꯕ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯊꯣꯠꯍꯜꯂꯤ, ꯑꯇꯣꯞꯄꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯄꯤꯕ ꯉꯝꯂꯛꯀꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯦ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯈꯪꯂꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕꯁꯤꯡꯗꯨ ꯈꯪꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜꯅ ꯍꯥꯏꯈꯤ, ꯍꯧꯖꯤꯛ ꯍꯤꯡꯖꯔꯤꯕ ꯑꯩ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯗ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯕꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯤꯡꯂꯤꯕ ꯑꯁꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ, ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕ ꯃꯇꯝꯗ ꯄꯥꯞꯇꯒꯤ ꯀꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯁꯤꯅ ꯑꯍꯧꯕꯅꯤ꯫ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯄꯨꯟꯁꯤ ꯑꯃ ꯂꯩ꯫ ꯍꯌꯦꯡ ꯁꯤꯔꯒ ꯁ꯭ꯋꯔꯒꯗ ꯆꯠꯀꯅꯤ, ꯃꯐꯝꯗꯨꯗ ꯂꯩꯗꯨꯅ ꯂꯩꯆꯤꯜ ꯃꯔꯛꯇ ꯁꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯅꯤ ꯍꯥꯏꯕꯗꯨꯈꯛ ꯊꯥꯖꯕ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯁꯤꯗꯅ ꯋꯥꯅ ꯅꯥꯗꯨꯅ ꯖꯤꯁꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯈꯥꯡꯕꯗꯨ ꯑꯩ ꯄꯥꯝꯗꯦ꯫ ꯃꯗꯨ ꯋꯥꯔꯦ, ꯁꯤꯁꯇꯔ ꯅꯪ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯅ ꯈꯨꯝꯕꯗꯨꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯈꯪꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯄꯔꯥ ꯈꯔ ꯇꯥꯛꯄꯤꯕ ꯗꯔꯀꯥꯔ ꯂꯩꯔꯦ, ꯃꯔꯝꯗꯤ ꯑꯗꯨꯃꯥꯏꯅ ꯃꯊꯥ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗꯤ ꯃꯀꯣꯛꯅꯤ, ꯃꯃꯩ ꯅꯠꯇꯦ, ꯃꯊꯛꯇꯅꯤ, ꯃꯈꯥꯗ ꯅꯠꯇꯦ, ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯍꯥꯟꯅꯅ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯊꯥꯖꯕꯁꯤ ꯀꯌꯥꯝꯅ ꯃꯃꯜ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯕꯗꯤ ꯊꯥꯖꯕꯅ ꯄꯣꯠ ꯁꯦꯝꯕ ꯉꯝꯃꯤ, ꯍꯣꯡꯍꯟꯕ ꯉꯝꯃꯤ, ꯃꯁꯤꯅ ꯆꯤꯡꯖꯥꯎ ꯐꯨꯛꯇꯣꯛꯄ ꯉꯝꯃꯤ ꯑꯃꯁꯨꯡ ꯁꯃꯁ꯭ꯌꯥꯁꯤꯡ ꯀꯣꯛꯍꯟꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯄꯤꯊꯣꯛꯂꯣꯏ ꯍꯥꯏꯕ ꯏꯁꯩꯗꯨ ꯑꯩ ꯄꯥꯝꯃꯤ꯫ ꯅꯪꯒꯤ ꯊꯥꯖꯕꯗꯨ ꯄꯤꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫
Nangi thazabadu pithokle hairaga khudingmak loina mitna kuppada honglani haibadu natte karigumba kanda nahakna thazaba adum leibatai ishwardi thazaba yai nahakna pamba mawongda pamba matamda oidaba yai adubu ishwarnadi taubigani ishwarna aikhoibu lanthokpigani hallelujah. Mark 11ꯒꯤ 22ꯗ ꯖꯤꯁꯨꯅ ꯄꯥꯎꯈꯨꯝꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏ, ꯏꯁ꯭ꯋꯔꯗ ꯂꯦꯞꯇꯅ ꯊꯥꯖꯕ ꯂꯩꯌꯨ, ꯅꯪꯅ ꯋꯥꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯀꯥꯟꯗ ꯈꯛꯇ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯅꯠꯇꯕ, ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯑꯗꯨꯕꯨ ꯊꯥꯖꯒꯗꯕꯅꯤ. ꯔꯣꯃꯤꯌꯥꯒꯤ 1:18ꯇ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯄꯥꯟꯅ ꯊꯥꯖꯕꯗꯒꯤ ꯊꯥꯖꯕꯗ, ꯊꯥꯖꯕꯗꯒꯤ ꯊꯥꯖꯕ ꯄꯤꯕ ꯍꯥꯏꯅ ꯍꯥꯏꯔꯤ. ꯊꯥꯖꯕ ꯃꯆꯥ ꯑꯃꯁꯨꯡ ꯊꯥꯖꯕ ꯑꯆꯧꯕ ꯂꯩ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯆꯥꯎꯍꯟꯒꯗꯧꯔꯤꯕ ꯑꯁꯤ ꯅꯪꯅ ꯂꯩꯔꯤꯕ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒꯅꯤ. ꯑꯗꯨꯅꯅꯤ ꯏꯁ꯭ꯋꯔꯁꯤ ꯀꯌꯥꯝꯅ ꯆꯥꯎꯕꯒꯦ, ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯎꯗꯅꯗꯤ ꯅꯍꯥꯛꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯇꯝꯗ꯭ꯔꯤ ꯐꯥꯎꯕ ꯅꯍꯥꯛꯅ ꯊꯦꯡꯅꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ. ꯅꯣꯜꯂꯨꯛꯄ ꯌꯥꯎꯗꯅ ꯅꯍꯥꯛꯅ ꯅꯊꯟꯇ ꯇꯧꯕ ꯉꯝꯅꯤ ꯈꯜꯂꯤꯈꯩ ꯏꯁ꯭ꯋꯔꯗ ꯉꯥꯕ ꯉꯝꯂꯣꯏ, ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯐꯪꯕ ꯉꯝꯂꯣꯏ. ꯑꯩ ꯌꯥꯎꯗꯅ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ. ꯁꯤꯅ ꯍꯥꯏꯕꯗꯤ ꯀꯔꯤꯃꯠꯇ ꯉꯝꯂꯣꯏ ꯍꯥꯏꯕꯅꯤ. ꯑꯦꯃꯦꯟ. ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯄꯁꯤ ꯂꯤꯁꯤꯡꯂꯛ ꯇꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯃꯐꯝꯁꯤꯗ ꯍꯦꯛꯇ ꯊꯣꯛꯄꯗꯨꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏ. ꯑꯗꯨꯕꯨ ꯃꯁꯤ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅꯤ. ꯑꯩꯉꯣꯟꯗ ꯇꯧꯍꯟꯕꯤꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ. ꯑꯗꯨꯒ ꯑꯩ ꯀꯔꯤꯅꯣꯃꯇ ꯍꯥꯏꯖꯒꯦ, ꯅꯍꯥꯛꯀꯤ ꯊꯕꯛꯇꯨ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ, ꯃꯗꯨ ꯄꯨꯜꯄꯤꯠꯇ ꯋꯥ ꯉꯥꯡꯕ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ, ꯇꯣꯏꯂꯦꯠ ꯁꯦꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯐꯖꯅ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯉꯥꯖꯕ ꯗꯔꯀꯥꯔ ꯂꯩ. ꯏꯁ꯭ꯋꯔꯗ ꯂꯦꯞꯇꯅ ꯊꯥꯖꯕ ꯂꯩꯌꯨ. ꯑꯩꯅ ꯅꯈꯣꯏꯗ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯀꯅꯥꯒꯨꯝꯕꯅ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯅꯪ ꯐꯨꯛꯇꯨꯅ ꯁꯃꯨꯗ꯭ꯔꯗ ꯊꯥꯗꯖꯧ ꯍꯥꯏꯔꯒꯗꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯂꯩꯇ꯭ꯔꯒꯗꯤ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯕ ꯃꯗꯨ ꯊꯣꯛꯏ ꯍꯥꯏꯕ ꯊꯥꯖꯔꯒꯗꯤ ꯃꯗꯨ ꯃꯉꯣꯟꯗ ꯑꯣꯏꯔꯛꯀꯅꯤ. ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯈꯣꯏꯅ ꯊꯥꯖꯗꯨꯅ ꯅꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯗꯨ ꯅꯈꯣꯏꯅ ꯐꯪꯂꯦ ꯍꯥꯏꯅ ꯊꯥꯖꯧ, ꯑꯃꯁꯨꯡ ꯅꯈꯣꯏꯗ ꯃꯗꯨ ꯑꯣꯏꯔꯛꯀꯅꯤ. ꯅꯍꯥꯛꯅ ꯐꯪꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯊꯥꯖꯕ ꯇꯥꯏ. ꯅꯪ ꯐꯪꯗꯦ, ꯑꯗꯨꯕꯨ ꯐꯪꯂꯦ ꯍꯥꯏꯅ ꯊꯥꯖꯧ. ꯅꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯐꯪꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯐꯪꯂꯦ ꯍꯥꯏꯅ ꯊꯥꯖꯕ ꯅꯠꯇꯦ. ꯑꯩꯅ ꯁꯤꯗ ꯂꯩꯕꯒꯤꯗꯃꯛ ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ. ꯐꯪꯂꯕ ꯄꯣꯠꯀꯤꯗꯃꯛ ꯊꯥꯖꯕ ꯗꯔꯀꯥꯔ ꯂꯩꯇꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯍꯪꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯨ ꯄꯨꯊꯣꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯇꯧꯔꯤ ꯍꯥꯏꯅ ꯊꯥꯖꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ. ꯄꯤꯅꯕ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯡꯐꯪ ꯐꯪꯂꯣꯏꯗꯕꯗꯧꯅ ꯍꯥꯏꯒꯅꯨ. ꯑꯦꯃꯦꯟ. ꯅꯪꯒꯤ ꯑꯉꯥꯡ ꯑꯃꯅ ꯏꯃꯥ ꯈꯣꯡꯎꯞ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯍꯣꯏ ꯑꯩ ꯂꯩꯕꯤꯔꯒꯦ, ꯅꯪ ꯃꯗꯨ ꯐꯪꯉꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ. ꯑꯗꯨꯒ ꯑꯉꯥꯡꯗꯨꯅ ꯍꯞꯇꯥ 2ꯃꯨꯛ ꯌꯨꯝꯗ ꯑꯩ ꯈꯣꯡꯎꯞ ꯇꯣꯡꯕ ꯐꯪꯂꯔꯣꯏ, ꯄꯨꯟꯁꯤꯒꯤ ꯇꯣꯡꯗꯅ ꯂꯩꯔꯅꯤ, ꯑꯣ ꯈꯣꯡꯎꯞ ꯇꯣꯡꯅꯤꯡꯈ꯭ꯔꯦꯗ, ꯃꯤꯗꯧꯅ ꯑꯩꯗꯤ ꯈꯣꯡꯎꯞ ꯇꯣꯡꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗු ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯏꯁ꯭ꯋꯔꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯗꯤ ꯃꯗꯨ ꯈꯪꯗꯦ. ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯨ ꯃꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃ ꯍꯥꯏꯗꯣꯛꯄ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯐꯩ. ꯃꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯅꯪ ꯅꯁꯥꯒꯤ ꯋꯥꯍꯩꯗ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯨ ꯏꯁ꯭ꯋꯔꯗ ꯍꯥꯏꯒꯅꯤ, ꯃꯥꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ, ꯑꯗꯨꯒ ꯃꯗꯨ ꯂꯥꯛꯂꯦ, ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏꯅ
ꯍꯥꯏꯗꯣꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒ ꯍꯥꯏꯗꯣꯛꯄꯒ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯨꯝ ꯑꯗꯨꯗ ꯉꯥꯡꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏ, ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯥꯏꯖꯅꯕ ꯂꯦꯞꯈꯠꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯒꯤ ꯃꯊꯛꯇ ꯅꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯗꯤ ꯅꯈꯣꯏꯅ ꯀꯣꯛꯄꯤꯌꯨ, ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯀꯣꯛꯄꯤꯗ꯭ꯔꯕꯗꯤ ꯏꯁ꯭ꯋꯔꯁꯨ ꯅꯈꯣꯏꯕꯨ ꯀꯣꯛꯄꯤꯔꯣꯏ ꯑꯃꯁꯨꯡ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯍꯥꯏꯗꯣꯛꯄ ꯑꯃꯁꯨꯡ ꯍꯥꯏꯕ ꯏꯟꯕ ꯇꯧꯕ ꯑꯁꯤꯅꯤ꯫ ꯍꯛꯆꯥꯡꯅ ꯄꯥꯝꯕꯗ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈ꯭ꯔꯕ, ꯏꯔꯥꯜꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯕ, ꯃꯗꯨ ꯀꯔꯤꯝꯇ ꯊꯣꯛꯇ꯭ꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯁꯥꯎꯕ ꯃꯤ ꯑꯍꯨꯝ ꯂꯩ ꯍꯥꯏꯅ ꯅꯤꯡꯁꯤꯡꯍꯟꯕꯁꯤ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯔꯥꯠꯄꯣꯠ ꯄꯨꯗꯨꯅ ꯏꯁ꯭ꯋꯔ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎꯅ ꯅꯪꯒꯤ ꯅꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯕꯗꯤ ꯃꯗꯨ ꯍꯥꯟꯅ ꯌꯥꯅꯈꯣ ꯍꯥꯏꯅ꯫ ꯏꯁ꯭ꯋꯔꯗꯤ ꯏꯪꯊꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯏꯪꯊꯕ ꯂꯩꯕ ꯃꯐꯝꯗ ꯕꯣꯔ ꯂꯩ, ꯑꯄꯨꯟꯕ ꯂꯩ, ꯊꯥꯎ ꯅꯣꯏꯕꯤꯕ ꯂꯩ꯫ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯂꯩ꯫ ꯏꯪꯊꯅꯕꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ, ꯃꯔꯝꯗꯤ ꯏꯪꯊꯕ ꯄꯨꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ꯫ ꯅꯪꯅ ꯃꯗꯨ ꯄꯥꯝꯗ꯭ꯔꯕ ꯇꯥꯔꯕꯁꯨ ꯊꯥꯖꯅ ꯇꯧꯕ ꯌꯥꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏ, ꯑꯗꯨꯅ ꯑꯩ ꯇꯧꯒꯅꯤ꯫ ꯃꯁꯤꯅꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯑꯩꯅ ꯐꯥꯎꯕ, ꯑꯩꯅ ꯃꯥꯟꯕ ꯑꯗꯨ ꯅꯠꯇꯦ, ꯇꯧꯔꯤꯕ ꯑꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ꯫ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯑꯩꯅ ꯐꯥꯎꯕ, ꯑꯩꯅ ꯎꯕ, ꯎꯗꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ, ꯍꯥꯏꯗꯣꯛꯇꯨꯅ ꯑꯃꯗꯤ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯄꯨꯊꯣꯛꯏ꯫ ꯏꯕ꯭ꯔꯤꯌꯥꯒꯤ 11ꯗ ꯌꯦꯡꯁꯤ꯫ ꯑꯩꯈꯣꯏ ꯀꯅꯥ ꯀꯅꯥ ꯃꯁꯤ ꯗꯔꯀꯥꯔ ꯂꯩ ꯑꯃꯗꯤ ꯃꯁꯤꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯈꯪꯕꯤꯕꯒꯦ? ꯑꯣ, ꯅꯈꯣꯏ ꯈꯨꯠ ꯑꯗꯨꯝ ꯊꯥꯡꯒꯠꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯅꯈꯣꯏ ꯋꯥꯔꯝꯃꯅꯤ꯫ ꯀꯅꯥ ꯀꯅꯥ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯁꯤ ꯗꯔꯀꯥꯔ ꯂꯩꯕꯒꯦ? ꯐꯔꯦ, ꯅꯈꯣꯏꯅ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯇꯧꯔꯤꯈꯩ ꯑꯩꯅ ꯐꯖꯅ ꯉꯥꯡꯒꯅꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯥꯅꯤꯇꯤ ꯍꯥꯏꯕꯁꯤ ꯑꯇꯟꯕ ꯙꯔꯃ ꯑꯃ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯨ ꯏꯁ꯭ꯋꯔꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯏꯕ꯭ꯔꯤꯌꯥꯒꯤ 11 ꯑꯃꯁꯨꯡ ꯀꯣꯂꯣꯁꯤꯌꯥꯒꯤ 1:3ꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯥꯖꯕꯒꯤ ꯋꯥꯍꯟꯊꯣꯛ ꯄꯤꯔꯤ꯫ ꯊꯥꯖꯕꯗꯤ ꯈꯧꯔꯥꯡꯅ ꯅꯤꯡꯕ ꯄꯣꯠꯀꯤ ꯑꯔꯦꯞꯄꯅꯤ, ꯑꯗꯨꯒ ꯎꯗꯕ ꯄꯣꯠꯀꯤ ꯃꯔꯝꯗ ꯋꯥꯈꯜ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯊꯋꯥꯏꯗ ꯍꯥꯟꯅ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯅꯍꯥꯛꯅ ꯃꯗꯨ ꯂꯩꯔꯦ ꯍꯥꯏꯅ ꯊꯃꯣꯏꯗ ꯊꯥꯖꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯤꯠꯅ ꯎꯔꯕꯒꯨꯝ ꯅꯍꯥꯛ ꯅꯨꯡꯉꯥꯏꯕ ꯉꯝꯒꯅꯤ꯫ ꯃꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯃꯃꯥꯡ ꯍꯞꯇꯥꯗ ꯑꯩꯒꯤ ꯀꯥꯔ ꯑꯃ ꯂꯩ ꯍꯥꯏꯕꯗ ꯅꯪꯅ ꯀꯥꯔꯗꯨ ꯑꯩꯉꯣꯟꯗ ꯎꯠꯂꯨꯅꯦ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯎꯠꯄ ꯉꯝꯂꯔꯣꯏ, ꯄꯨꯔꯛꯇ꯭ꯔꯦ ꯍꯥꯏꯕꯗ ꯅꯪꯅ ꯀꯥꯔꯗꯨ ꯎꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯀꯥꯔ ꯂꯩ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ, ꯊꯥꯖꯕ ꯉꯝꯂꯣꯏ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯗꯨꯒꯤ ꯇꯥꯏꯇꯜꯗꯨ ꯎꯠꯂꯀꯥꯟꯗꯗꯤ ꯅꯪꯅ ꯑꯩꯒꯤ ꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯊꯥꯖꯩ꯫ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗ ꯅꯪꯅ ꯎꯠꯂꯨ ꯅꯠꯇ꯭ꯔꯗꯤ ꯊꯥꯖꯗꯦ ꯍꯥꯏꯔꯕꯗꯗꯤ ꯑꯩꯅ ꯌꯨꯝ ꯂꯩꯕꯒꯤ ꯗꯤꯠꯇꯨ ꯅꯪꯉꯣꯟꯗ ꯎꯠꯄꯗꯒꯤꯗꯤ ꯅꯪꯅ ꯊꯥꯖꯔꯦ꯫ ꯃꯁꯤꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤꯕ ꯊꯥꯖꯕ ꯑꯁꯤ꯫ ꯊꯥꯖꯕ ꯍꯥꯏꯕꯗꯤ ꯇꯥꯏꯇꯜ ꯗꯤꯠꯅꯤ꯫ ꯃꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯪꯍꯟꯕ ꯑꯗꯨꯅꯤ꯫ ꯃꯁꯤꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯂꯩꯒꯅꯤ ꯍꯥꯏꯕꯗꯨ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟꯅꯤ꯫ ꯑꯩꯅ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ, ꯎꯒꯦꯔꯥ ꯎꯔꯣꯏꯔꯥ, ꯐꯥꯎꯒꯦꯔꯥ ꯐꯥꯎꯔꯣꯏꯔꯥ, ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯏꯕ꯭ꯔꯤꯌꯥꯒꯤ 11:3 ꯍꯥꯏ,
ꯊꯥꯖꯕ ꯌꯥꯎꯗꯅꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯄꯦꯜꯍꯟꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯅꯛꯁꯤꯟꯖꯔꯛꯄ ꯃꯤꯅ ꯏꯁ꯭ꯋꯔ ꯂꯩ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯤꯖꯕꯁꯤꯡꯗ ꯃꯅꯥ ꯄꯤꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯇꯥꯔꯦ, ꯊꯥꯖꯕ ꯇꯥꯔꯦ꯫ ꯊꯥꯖꯕ ꯌꯥꯎꯗꯅ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯍꯤꯡꯍꯟꯅꯤꯡꯉꯤꯕ ꯄꯨꯟꯁꯤꯗꯨ ꯍꯤꯡꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯊꯥꯖꯕꯗꯨ ꯀꯝꯗꯧꯅ ꯄꯨꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ CD Unleashing the Power of Faith ꯑꯃꯗꯤ ꯑꯩꯅ ꯏꯈꯤꯕ ꯌꯥꯝꯅ ꯄꯥꯡꯒꯜ ꯂꯩꯕ ꯂꯥꯏꯔꯤꯛ Do It Afraid ꯍꯥꯏꯕꯗꯨꯒ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯊꯥꯛ ꯑꯗꯨ Joyce Meyer Ministry haibasi mahakpu ekhoi mi miyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite mahakna ekhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mi miyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.